मणिपुर कायरबदी इंडिया सु कायगनी UCM फ्रेमवर्क एग्रीमेंट की वारोसिंदा इंडिया गवर्नमेंट मणिपुर का हिनगदबा वाफम यौरमनबदी इरमदम कंजनबा अमुहन फिरेप लौगनी मणिपुर कायरबदी इंडिया सु कायगनी हाइना UCM की प्रेसिडेंट सुनील कारामना फोंदोखरे यूनाइटेड कमिटी मणिपुर ने सिंधुना नागा फ्रेमवर्क एग्रीमेंट की वारोसिन लाकपदा मणिपुर का हेलकप याबा वाफम यावबा यारोय हाइना 2018 अक्टोबर 19 सटखिबा मियाम की खोंगचत निंगसिंगदुना लम्फेलदा लैबा UCM ऑफिसदा मियाम की मिफम अमा पांगथोखरे तोंगान तोंगान सिविल सोसाइटी ऑर्गेनाइजेशन इमा लूप अमदी महिरोय लूप की मरोइबा थौपुबा सिंगना सरुक यादुना पांगथोखिबा मिफम अदुदा UCM की प्रेसिडेंट सुनील कारामना हाइकी मणिपुर अपुनबगी सक्तम का हेलकप यारोय हाइबा मियाम की फिरेप ngasisu होंगबा लैते होंगसु होंगलोय मियाम की वारेप अदु इंडिया गवर्नमेंट मेमोरेंडम ओइना कयारक पिसिनख्रे अमदी खोंगचत कया सख्रे अदुबु इंडिया गवर्नमेंट की पाखुम पिरकपा लैते ngasi फिबम हेना लुसिलकपना हेना सेक्शन बा अमदी कुपना सेनाबा तंगाई फदे मणिपुर थुगाइरक तारबदी इरमदम इसाना ngakchanabagi फिरेप लौखिबा अदु इंडिया गवर्नमेंट खंजिनगदबनी मणिपुर कायबद इंडिया सु कायगनी फुरुप अमतना फुरुप अमखकी लम तानबा यारोय मणिपुर गवर्नमेंट सु मसागी अचेतपा फिरेप लौगदबनी यूनियन होम मिनिस्ट्री ना पिरखिबा थाजबा कदाई फावबा पुक्चेल सेंगी हाइबा वारोइसिन लाकबदा खंगनी ngasi phangkhiba miyam gi mifamna 2018 da lawkhiba warep sing adudi maihorol dagi punna khunda leita minaraklaba manipur gi kanglu phurup kaya gi political social historical economical identity amadi amato oibagi lipunda singnarakpa yaroi laibak thugaina bamachak oiriba article 371A ga manaba autonomous regional council amata state government amadi miyam tanaramdana semba yaroi करिगुंबा इंडिया गवर्नमेंट मणिपुर मियाम की अपाम के मायोक्ता लाइबाक थुगाइनब सिलक तारबदी इरमदंग कंजनबा तुंगी लाइबक लेप्सनबगिदमक अचेत फिरेप लौरगनी हाइबसिनी मिफम अदुदा कंसल्टेटिव कमिटी की मेंबर आइस इबोतोंबी खुमन एल जदुमनी सु सरुक याखी अदुगा तोप पाओमना बिहार की मिखल द ड्यूटी सेटखिबा IRB अमा सीरे बिहार की मिखल द ड्यूटी सेटखिबा अहानबा बटालियन IRB की पर्सनल अमा ngarang ayuk angan bada leikhidre leikidraba IRB personnel adugi maming G Nabakanta Sharma apokpagi ming Nabachandra Sharma kawi yarepok Bishnu naha awang leikai dagini press na phangba pawgi matungina mahak ngarang iuk angan mada masan nungairaktabadagi Patna Medical College ki emergency da pukhatkibani adubu ngaihak laikan naramdaba matung leikidabani hairi amaromda G Nabakanta Sharma na leikidabada Manipur Police Department na awaba phongdorokli aduga topa pawomana गवर्नमेंट थमलिबा गाइडलाइन थुगाइबा मीसिंगी फंगदबा चेराक लौथोखरे गवर्नमेंट ममांगदा लौथोखिबा अनलॉक की गाइडलाइन सिंग नवंबर 19 फावबा चटनबा ऑर्डर अमा थोखरे मणिपुर गवर्नमेंट की हेल्थ डिपार्टमेंट नंगसी थोखिबा नोटिफिकेशन अमगी मतुंगिना कोविड-19 थेंगनबगिदमक गवर्नमेंट पीबा गाइडलाइन थुगाइबा सिंगदा पीगदबा चेराक लौथोखरे मणिपुर एपिडेमिक डिजीज एनफोर्समेंट ऑफ कोविड-19 गाइडलाइन रेगुलेशन 2020 की मतुंगिना गवर्नमेंट पीबा गाइडलाइन अमसुंग अथिंगबा थुगाइबा सिंगदा पीगदबा चेराक अदुदी मियाम तिनबा मफमदा मार्क्स उपतबा सोशल डिस्टेंसिंग नाक्तबा अमसुंग मियाम तिनबा मफमदा क्वा चाबा मिसिंगदा लुपा चनी की फाइन लौगनी मसिगी मथक्ता करिगुंबा थौदो अमदा ऑथोरिटी न पीबा मीगी मसिंगदगी हेना पुल्लबदी लुपा लिसिंग तरा की फाइन थियनगनी हाइरी ngasi thokiba notice adugi matungina covid-19 thengnanabagidamak state level assembly level district level amadi local level khudimakta covid-19 awareness cum enforcement committee amamam semgani state level gi oina CM na chairman oirga member oina minister sing advisor to CM in charge health chief secretary DGP amasung director health na saruk yagani principal secretary health na convener oigani hairi assembly level dagi MLA na chairman oirga SDO SDPO MO amasung local club sing yaugani district level dana DC na chairman oirga district adu da leiriba minister amasung MLA sing na member oina saruk yagani madugi mathakta SP CMO DIO amasung SDO sing na member oigani hairi local covid awareness cum enforcement committee SCC asi assembly level the semduna local leader club maira paibi village authority amadi government employees sing na saruk yagadabani madugi mathakta ANM asa angalwadi worker sing su saruk yahangadabani committee adu the gram panchayat urban local body village authority joint committee for CAO people task force for covid-19 asina singba saruk yahangadabani hairi government piba guideline in the mi sing cherak piba ngamba official singdi DC ADC SDO SP additional SP SDPO inspector SI amasung revenue inspector ni kanagumba ama cherak pi namagi damak local covid enforcement committee da geotech photo galoina na thagat kadabani hairi
COVID-19 layengnabagidamak RIMS amasung JENIMSta phamung masing hengathalagani. Mild symptomatic patients sing layengnaba district hospital singda COVID treatment ward hangdoklagani hairi. State Health Department Assembly segment khudingi lupa lising yangkai contingency expenses ki damak DC singda piragani. Masida IEC material, face masks, hand sanitizer na singbasing laigadabani. Matam-matamgi oina state IEC team na mathau taba material singsu pigani. Maraksida Manipur COVID-19 laisat paksana sandorokpaga loinana October amada state ki home department na thokiba unlock guide sing adu November 13 phawba makhata na satnaragani haina ngasi state disaster management authority gi state executive committee gi chairman su oiriba chief secretary Dr. Rajesh Kumar na order ama thokre. Aduga topa paw amana AIMSU na school nipan boycott tawkhre. Sahi asigi April thadagi lockdown manung phawbugi matam asigi oinadi mahiroi singdagi manli phi lobiganu haiba AIMSU gi waphamgi wangmada mahiroi singdagi manli phi lawnawa honaramba amasung lawbagi damak ngasisu mahiroi loop asina school nipan social boycott tawre haina mahiroi loop asigi ISRD secretary Bruce Pebam na thadorok paserol amana hairi. Serol asina hai ngasi social boycott tawkhraba school singa dudi Maria Montessori School Koirengai Nawa Sindam Sang Imphal Khetrilikai Sisu Nistha Niketan Kwakaithel Mayai Koibi Comet School Sangangai Harvard School Ghari Millennium Institute of Sciences Kwakaithel Mayai Koibi Froibel English School Kanglatombi amasung Olivia English School Kanglatombi hairibasing asini. School sing asina masagi asoiba khongthang amasung manli phi thina ba order sing adu handoktriba phawba social boycott tawre. Boycott tawraba school sing asida parents, guardian amasung miyamna cooperation pibiganu. Lairaba lomi sinmi nongmagi sunom duna hingjariba mi singna namba lamdam asida COVID-19 amasung lockdown na akan ba saitheng piba hojik phawba loidri. Miyam amasung mahiroi khunai gi awaba saruk yamina duna sahi asigi April thadagi horaga lockdown manungda manli phi lobiganu haina haijekhiba laikhre. Mahiroi loop asina institution amatada admission process thingkiba laite. Sumnatagi manli phi lobiganu haibani. Waroi sin ama laktringai serak asida mahiroi singdagi phi khomgal amba amasung khomgat na ba honaramba school khara thasigi kunipanda social boycott tawkhiba laikhre. Government ki ahan ba order da school singna April July manli phi khomgat pa yaroi hairam laga inau nau na thokhiba order da mahiroi singna school singda chada kunthra manli phi thigedabani haina tholaki. Thasigi manga da Commissioner Education S na thokhiba order adu revoke tawgadabani. Lockdown period ta mahiroi singdagi phi lawba yaroi. Staff singi salary pigedabani. Institution singna makhoigi detain adu government amasung miyamda khangan gedabani haiba demand sing asi ngasi phawba hongba leitri haina serol asina hairi. Arolbada Pawbilai News Reader ki video bu yengbiriba khudingmakpu thagachari.